North East State की मरकता मणिपुर न ख्वाइदगी याम्बा कोविड नाबा स्टेट ओइरे नौना मियोय कुंथ्रागा हुमदोय पॉजिटिव ओइदुना अपुनबा केस चामगा निफुगा मंगा यौखरे हाइरी अजा अखोय चही अनिमुक अखोय कोविड ना चौबा चैथेंगम पीदना इकोनॉमिकली अदुकी मतिक अखोय सोथरबा लेबाक अमा ओइरबनी अदुगी हेक मतुंगदा चही अममुक्तनी अखोय नॉर्मल सी द लेरमिसे अदुगी मतुंग अमखोय मैतै कुकी की कॉन्फ्लिक्ट से लागा कोई हजिक चाही अनि हेंसिले मसिगी मरकता अनौब न्यू वेरिएंट ने हाइरिबा कोई कोविड-19 से यान हानबा बिष्णुपुर डिस्ट्रिक्ट यान हानबा मियोय नुपी मचा अमा कोई अकाउंट हान की बनी अदुमकपु कोई हंदा की वेरिएंट सी असी ना थोय मसिने अंकन मी पाइनिंगाई दी ओइदे मोदी हाइरी अदुमकपु हाइबदी खंगौदना नोमदा मी कुंथ्रागा हुमदोय पॉजिटिव ओइरक्पा हाबसिसु अफबा खुदम अमखक्ति नते जामसिदा डिपार्टमेंट की माइकैदगी लेंगा की माइकैदगी हाबदी मसागी अनाबा लेजबसिंग मियोइददी हाइबसिना अमुक वेरिएंट से कशु तौरोय हारगसु मसिसु दुमक मी पाइनिंगाइदी ओइबा मसिमकना अमुक मियामना कोविड-19 सी लाई हारगसु हौजिक फावबा अखोय सामकसु दुम SOP अमदी प्रोटोकॉल ngang चटपगी फिबमजी डिपार्टमेंट की माइकैदगी याम कन्ना स्ट्रिक्टली लाउथोरकपसु लेतबना मरम ओइरगा मियाम हौजिक अखोयसु दुमक मार्क्स उपते दुम धर्म कर्मदा मियोय पुन्ना दुमक तौरी मसिग मतंगदा कशु तौदे हरमबदगी नोमगी मी मसिंगसी याम खलगदी मसिसु अमुक मी पाइनिंगाई ओइबा लेंगा के माइकैदगी चपचाबा SOP अमदी प्रोटोकॉल ngang पसी चुम्ब्रा है नसु खले सिगी मतंग ददी ओजा करी मोथ थम्बिनिंगे कमाई करी मसी लाकनी गवर्नमेंट की ओबे SOP थोलक तो भी यारोय अदे अमा लाक तो भी आय तबुदो हुजि अखोय मणिपुर खते नतेना ऑल इंडिया की इशू नि दना को साइंटिस्ट म्याम नसु नै ननि दना को अदे गी ngasi कनो दुसु अमदि यावबने साइन मोय कनो सिंगसिना मसी की वेरिएंट से याम कुइना सदरोय कनो तौग्रनी हाइदना माय कनो से हंदरे आइदना सु यावे को से अफब गुड न्यूज़ ने ना थमजगे अदुगा लेरिबा वेरिएंट हारिबा सिना यामना ममांग अखोई अवेयर ओइद्रिङैदा कोविड-19 असी अवेयर ओइद्रिङैदा लेगिबा मागी अखोई पैनिक हाइगद्रा अदगा मदगी फोबिया दुमदी अखोई पीपल सिंग सिदगी अखोई सुम लांग मक्ता सुम नंगै मकोन तारा का हाइनरकु गुम जातुनिदा सुम अखोई हाइनरक हाइतारे को कोमोबिड लेरगा अखोई सिबा नाबा थोप याय मदुसु नुंगाइते थोक्तनबसु इसा इसाना लोइ ममांगी कनो लोइ थेनग्रब गाकनेबको सी अमु ममांगद लेरंबा अखोई समाना बे SOP नेब थोलकदुइसि थाना थोलकबसु मास्क पियु सैनिटाइज तौबियु अदगिदि फुट अदु लाम लेबियु कोपियु हाइबदु नेब तौरकदुइसि अदु अखोइदा हाना ऑलरेडी मदु अवेयर ओरे लेग्रबनिना मदु लाएना खलगदि इसा इसानासु थोलक्त्रिङैदा मदु सेक्शन बा अदु मथौ तारे सेक्शन मथौ तारे होना बिरो अमा तौबिरो सेक्शन बिरो अदुगा सेक्शन बिरो हाइबसि लेबाकी केनो तो मंगाइ दिङैदको मसिगी पोसि इसाना अदुम तौ अखोइ हाइना अखोइ जुदुम तौदे गाई थौबदा दुम मार्क्स उपतना लाई वारी बोबको अदु मसि अखोइदसु खरजु अखोइगी पीपल सिसि सुंबा मार्क ममाइ मे पुनसम कोसम बिसि केयासु हाइनदब ओइना मेंटालिटी अमै तौ तौवेबको मसि आई सामकसु याम बेरानेबा आई सामकसि सु ममांगी कोविड कनग्रब मतमदो मदु मयाम तौङै हाय नाजु नाहुदे नाहुरिबा नाहुदबाइसु खंगद्रे मयामगी पकेट सली मार्क्स उखिद्रे वारी बोबको सैनिटाइजर जु आईदी क्या मनम दु क्या हाइनदे न सिना गिद्रे अदे मसु तौगिद्रे को वैक्सीनेशन उदि तौगी मयाम तौबदो खोपदो अदु मसि हाइरिबा इसामकसु दुम सोइरी हाइरिसे सोइना दुम चली अदुम तौरी को SOP मयाम सिंग असे मयांग कोविड होइना पीपल की सुम सामनबा सर्विस तौबा मयांग गेदु तौबा क्लब की ऑर्गेनाइजेशन की करिगी मयाम सुम थौबु कोपम यावजबनिना को कोविड नाखो मतमदा मदु मयाम दो कोई चत्तना मतेंग पांगबो कोपा कैदौबो तौवेबको अदुम चत्पा कोपा दि लेकाई इसिंग माइसिंग पीबा नत्र कैनोमा तौबो पोसे यंथोपो खोतोपा दुदा मयाम तौई मतेंग पांगी अमा तौई मयाम दे सैनिटाइज यंथोपा मास्क यंथोपो खोतोपा लेवल के आदा तौवेबा तौरिबा तौना दुम कोइसे दुम हाइनदबा हाइगदरा करी हाइगदमनो
ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯃꯗꯨꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯗꯨ ꯂꯩꯔꯝꯕꯅ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯃꯣꯏ ꯇꯦꯁꯁꯨ ꯇꯧꯍꯧꯗꯦ ꯅꯥꯕꯁꯨ ꯈꯪꯍꯧꯗꯦ ꯅꯥꯔꯝꯕꯁꯨ ꯌꯥꯏ ꯅꯥꯔꯝꯗꯕꯁꯨ ꯌꯥꯏ ꯇꯦꯁ ꯇꯧꯍꯧꯗꯅ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯐꯥꯎꯕꯀꯣ ꯁꯤꯝꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕꯗꯤ ꯃꯌꯥꯝ ꯅꯥꯈꯤ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯌꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦꯗꯅ ꯑꯩꯅ ꯑꯥ ꯂꯩꯔꯤꯉꯩꯗ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯌꯥꯝꯕ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯨꯔꯦ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯌꯥꯝꯕ ꯇꯧꯊꯣꯛꯑꯦ ꯃꯥꯏ ꯄꯦꯝꯃ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯨꯝꯗ ꯆꯠꯄꯗꯕꯨꯗꯤ ꯈꯔ ꯆꯦꯛꯁꯟꯅ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯍꯥꯏꯖꯔꯤꯁꯦ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯇꯝꯕꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯅꯒꯥꯗꯤ ꯄꯪꯀꯠꯇ ꯆꯠꯂꯦꯅ ꯑꯩꯒꯤ ꯐꯤꯔꯣꯜꯒꯥꯁꯤ ꯃꯄꯥꯟꯗ ꯊꯝꯃꯟꯗꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯇꯣꯉꯥꯟꯅ ꯊꯝꯍꯜꯂꯒ ꯁꯨꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯕꯤꯀꯣ ꯃꯣꯏꯅ ꯑꯗꯨ ꯍꯥꯞꯆꯜꯂꯝꯃꯨ ꯅꯪ ꯑꯗꯣ ꯐꯤ ꯍꯣꯡꯗꯣꯛ ꯆꯪꯉꯧ ꯑꯗꯨ ꯇꯧꯕ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯨꯝꯗ ꯏꯁꯤꯡ ꯑꯁꯥꯕꯇ ꯅꯣꯡꯃꯥꯡꯈꯥ ꯀꯥꯝꯄ ꯐꯨꯠꯍꯟꯗꯅ ꯑꯃ ꯇꯧꯍꯟꯗꯅ ꯇꯧꯏ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯏꯟꯕꯁꯨ ꯈꯔ ꯌꯥꯎꯏ ꯏꯟꯗꯕꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯏ ꯃꯤꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛ ꯉꯝꯗꯦꯕꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯉꯛꯄ ꯖꯤꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯑꯉꯝꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯉꯝꯗꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯦ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯖꯥꯇꯤꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯂꯗꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕꯗ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯆꯥꯡꯁꯤꯁꯨ ꯅꯣꯔꯠ ꯏꯁꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯅ ꯑꯗꯨꯝ ꯋꯥꯡꯉꯤ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩꯒꯨꯝꯕꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁꯤ ꯌꯥꯝ ꯇꯧꯕ ꯃꯤꯁꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕ ꯑꯗꯨꯝ ꯃꯅꯥꯇꯣꯟ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕ ꯃꯤꯁꯨ ꯂꯩ ꯃꯈꯨꯠꯁꯦ ꯑꯗꯨꯝ ꯒ꯭ꯂꯣꯚ ꯎꯞꯄꯒ ꯁꯦꯅꯤꯇꯥꯏꯖ ꯇꯧꯔꯒ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯃꯁꯤꯡꯁꯤꯅ ꯈꯔ ꯍꯦꯟꯕ ꯑꯗꯨꯗꯩꯗ ꯆꯪꯉꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯥꯟꯖꯥ ꯆꯥꯅꯔꯨꯗ ꯑꯗꯨꯝ ꯆꯪꯕꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨ SOPꯁꯤꯡ ꯉꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯕꯥꯛꯅꯁꯨ ꯂꯩꯕ ꯄꯣꯠꯁꯤ ꯑꯗꯨ ꯌꯥꯝ ꯊꯨꯅꯁꯨ ꯐꯈꯤꯕ ꯑꯣꯏꯔꯁꯅꯨ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯏꯆꯥꯎ ꯑꯃꯨꯛ ꯃꯥꯌꯣꯛꯅ ꯂꯥꯟ ꯑꯃꯨꯛ ꯃꯥꯌꯣꯛꯅ ꯏꯀꯪ ꯑꯃꯨꯛ ꯃꯥꯌꯣꯛꯅ ꯀꯣꯚꯤꯗ ꯑꯃꯨꯛ ꯃꯥꯌꯣꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯂꯥꯟꯗꯤ ꯌꯧꯔꯛꯇꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯋꯥꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯁꯨꯔꯨ ꯅꯩꯍꯟꯗꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯤ ꯋꯥꯏꯃꯛꯇꯤ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕꯅꯤꯅ ꯑꯗ ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯂꯦꯞꯆꯒꯗꯧꯅꯤꯀோ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯨꯝꯕꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯊꯟꯗꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯅꯤ ꯑꯦꯄꯤꯗꯦꯃꯤꯛꯅꯤ ꯍ꯭ꯌꯨꯃꯦꯟꯁꯤꯅ ꯍꯦꯛ ꯃꯥꯒꯤ ꯑꯔꯣꯏꯕ ꯍ꯭ꯌꯨꯃꯦꯟꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯅ ꯂꯩꯔꯤꯐꯥꯎꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯔꯒ ꯂꯩꯔꯗꯧꯕꯅꯤ ꯃꯇꯝꯗꯨꯗ ꯑꯣꯟꯂꯤ ꯊꯤꯡ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩꯀꯣ ꯀꯣꯚꯤꯗ 19 ꯁꯟꯗꯣꯔꯛꯑꯦ ꯌꯥꯔꯤꯉꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯅꯥꯗꯅꯕ ꯍꯣꯠꯅꯕꯤꯌු ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯅꯥꯈ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌු ꯁꯤꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯤꯉꯣꯟꯗ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅꯕꯀꯣ ꯑꯩ ꯅꯥꯈ꯭ꯔꯁꯨ ꯑꯩ ꯅꯥꯖꯔꯦꯅ ꯍꯥꯏꯅꯀꯣ ꯑꯩ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯦꯅꯤꯍꯥꯎ ꯑꯩ ꯏꯚꯟ ꯁꯤꯔꯐꯥꯎꯗ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯅ ꯂꯥꯏꯐ ꯑꯣꯏꯅ ꯗꯦꯠ ꯍꯥꯏꯕꯁꯤꯀꯣ ꯔꯤꯌꯦꯂꯤꯇꯤꯁꯤ ꯑꯅꯤ ꯈꯛꯇꯅꯤꯗꯅꯀꯣ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ ꯂꯥꯏꯐꯀꯤ ꯄꯥꯔꯠ ꯑꯃꯅꯤꯗꯅ ꯁꯤꯕ ꯍꯥꯏꯁꯤꯁꯨ ꯏꯟꯑꯦꯁꯀꯦꯄꯦꯕꯜ ꯄꯥꯔꯠꯅꯦꯕꯀꯣ ꯗꯦꯠ ꯍꯥꯏꯕꯁꯤꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕꯅꯦꯕꯀꯣ ꯍꯤꯡꯕ ꯍꯥꯏꯁꯤꯁꯨ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯕꯁꯤ ꯍꯤꯡꯗ꯭ꯔꯒ ꯁꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯔ ꯂꯩꯗꯣꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯩꯁꯦ ꯑꯩꯒꯤ ꯗꯥꯏꯠꯇ ꯂꯧꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯕꯤꯡ ꯑꯦ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ